Hi guys, hello Maym. Ngasi yamna ngakpa 2011 da California da thokiba medical mystery gi wari ama Maym gi mafam da puduna lakchari. Nahan 2-3 days naraga leirubagi anowa video thagat pasu ngamjakidre. Anyway, ngasi gi medical mystery gi wari asi haudringai da karigumba adomsu pitribi gi mafam da thokiba mysterious oiba, dark oiba, horror oiba wari crime singi fan oibirabadi. You come to the right channel. Channel asidagi weekly gi 2-3 times wari video upload tawjarakpa matamda miss oibidanaba channel asibu subscribe tawsenbiraga notification on tawbiramu aduga ngasigi wari video asibu yengbiraga adonggi thamoi wakanda fawbirakpa adu comment drop tawsenbiramu wari asigi feedback pibiramu adudi mayam ngasigi wari romda amuk lakcharage 2011 June 14 numit asida California gi apikpa town amada maza hum leirabi sahi nifuni thoi shurabi mamingna ELLIE LOBEL kobi nupi asi mabu care lawiriba magi caretaker na lengjumda konbiraga ELLIE tabna mayumgi thongjindagi khong kanthorami ELLIE haukiba sahi taramanga sida Lyme disease senba tikna sikhibadagi Lyme disease naraga hospital makal suna doctor makal suna layeng bayaba layengaga sungpa fagalaktaba layengna nongmagi sumsum worse oisalakpa iban masa matomta famungdagi hawgalaga sat phapawngam salaktabadagi adudagi ELLIE gi wakanda ingsikpa mafam amada satlaga peacefully shanti da sirurage siba ngairurage kaidoruni makhata na layengaga Haukiba sahi taramanga sida leptana hospital makal suna layeng abafawba fagalakpagi mami masianamata uba phangdrasibo haina ELLIE gi wakanda khanjaraga khalaga ELLIE hospital da treatment tormasing tokthoaga lepthoaga mabu support tawinaba mabu care lawinaba caretaker ama hire tawraga caretaker aduga loinana 2011 June 11 numit asida ELLIE California gi apikpa town amada lakhi ELLIE na hospital da treatment tawraga leramba sing tokthoaga hospital dagi salamdai doctor singna ELLIE da nangi haujik leiriba condition sida treatment tawba lepagadi within a week amagi manungda soidana nang sigani haina doctor singna ELLIE da warning tharakiba su leiki asumna ELLIE hospital da treatment tawba sing tokthoaga California gi apikpa town amada laaga leiba numit humni sujala aba phawba ELLIE sikhide numit humni sumna ELLIE phamungda hipaga lerba matung 2011 June 14 numit asida ihan hanba oina ELLIE magi caretaker na lengjumda konbiraga support tawbiraga tapna yumgi mapanda tholaki khongthang khuding ELLIE da anabagi saina phawki adubu ELLIE na mapanda tholakpa matamda inging lauba nungsit ki sahum phangbada yamna fresh oithoki magi wakhanda khalamba nungaitabagi wakansing amasung anabagi saina sing physically emotionally nungaitabal leramba sing loina makeup kharadi kauthoki Asumna ELLIE magi caretaker na support tawbiraga yumgi mapanda tholakpa matamda ayingba nungsit humaktana wakhanak chang yamna fresh oithoaga ELLIE tapna magi caretaker na konbiraga yumgi mapan sumangda chalingai mikup aduda piktak tawba machin tumba sharp oiba karigumba amana ELLIE gi marai bakta paisalaga thengakpagi feels ELLIE da fauraki adudagi ELLIE na karino haina onkhatlaga yengma matamda magi mamai mathak wairapna khoi macha ama pairaga leramba uki dudagi ELLIE na khoi adu magi makhutna haidoke humdoke haina khut hek thangatpaga out of nowhere swarms of bee khoi lising chanba khoi sabunnama omaga ELLIE gi maikai tamna paisalaki Asumna ikang khangaudana out of nowhere swarms of bee khoi sabunnama ELLIE amasung magi caretaker moigi maikai tamna paisalakpa adu hek ubaga ELLIE gi caretaker adu pakhatpa kijabadagi ELLIE hundu amaga kanna senki adudagi masa matomta sumna lepsaba phawba ngamdraba ELLIE senba sungamda upai leita thousands of bee khoi sabunnaduna ELLIE da omjallaga masa pumba sikhi upai di leita ELLIE laimaida makhutna mamai mamit khumaga khangki aduga ELLIE da si iba khoi singadu asamba khoi nate African killers bee ni African killers bee hariba khoi makhal asi yamna aggressive oiba amasung moina tamgiba target amada chikpa matamda hanjan chikpa adugumba yamna sathiba khoi makhal amani duga punamak sing asigi matakta ELLIE khoina chikpa matamda khoigi mahuda allergy leiba mi amani so aduna ELLIE phamungda ingna chikna sibagi mahutta mayumgi sumang public miyamna uba phangba sidewalk ta khoi mayamna omaga sikpagi saina sing khangaga siba taki ELLIE karamna horaki amasung ELLIE gi family gi matangda tentakna panjaramge ELLIE pisakpi ingaidagi lairik laisuda thawai yauna honaba yamna kanna horaki ELLIE na subnatagi sai taranipan surakpada physics ta PhD phangki adugi matung 1996 ELLIE na sai kuntaret surakpada magi nungsinaba nupaga luhongki masa ahum yauki adudagi ELLIE magi husband amasung masa ahum ga loinana makhoi gi dream home New York ki manung channa leiba Westchester County hariba mafam sida yum hongkalaga leiki
Ellie mana yamna nungsijaba nupadaga luhongaba matung macha ahumga yauraga Ellie gi family yamna nungsi sanana moigi dream home daga leiraga Ellie gi wakanda magi life perfect way khanjaraga yamna harau jaki adubu Ellie gi nuaiba harau tayamba long lasting way kide Ellie gi family na moigi dream home da hongkalaga laikhiba sahi aduda Ellie gi phaiganda Lyme disease senba tikna sikhi adubu laibak thibadi Ellie ma masada adugumba Lyme disease senba tikna sikhi haiba ma masana khangjau khide kona Ellie na magi maphaiganda ngasangang thagalaga leramba thengnaki adudagi Ellie gi wakhanda spider mirangumba amana sikhibagi oiramale khantoaga treatment amata taukhide Asumna Ellie gi phaiganda Lyme disease senba tikna sikhiba numit adugi matung numit humni marini leibaga Ellie tumba matamda thaktak nikpa makhai ingba saragana humang oro taba makhai saba aduga anamma matamda lok thungaga hakchang adum soktharaga leiba hairiba fever flu gi symptoms sing asi Ellie da utpa horaki Adudagi Ellie hospital makhan na salaga yengthokpa matamdasu doctor amana arthritis na bagini kar hai doctor amana muk heart fail oiramdagi ni kar hai adagi doctor amana muk atopa laina na bagini hai asumna doctor makhan da yengthokpa matamda laina makhan nai hairaki aduga yengu ba doctor singna tharakpa hidak makhan saba matamdasu kari mata kana khide Ellie layeng na nongmagi anaba henjalaki Asumna Ellie naraga leirakpa sahi amarom sujalakpada jungle forest asongba marakta patrolling satlaga leiba gar taraga leiba park ranger ama thengnaki park ranger aduna Ellie gi nariba layong utliba symptoms sing adu uraba khangaba matung park ranger aduna Ellie da nangonda utliba layong sing asi Lyme disease ki symptom ni haina haibadagi Ellie hospital da satlaga Lyme disease test tokthokpa matamda Lyme disease naraga leiramki Adubu laibak thibadi doctor singna it's too late hojikti layeng asu phobanga maroi Lyme disease tagi kanmanga maroi haina Ellie da hairaki Lyme disease hairiba laina asi question gragadi yamna sathiba kanmangamdaba laina amani samna hairabada cancer gumbani ngallingai da treatment tahoraga kanmangamnaba hona hogadabani Lyme disease laina asina maram oiraga Ellie gi punsi tamna marai chaithaba horaki Naraga lairabanina Ellie thabak chatpa ngamakide iban magi macha singa loinaba mama ama oina parenting tobo phawba yakide adudagi naraga lairakpa sei ani hum sujalakpada Ellie magi husband ga divorce tawki Ellie gi hakchang nongmagi sonjalaki worse oiba henjalaki Asumna Ellie Lyme disease naraga hospital da treatment tawraga leirakpa sahi 35 sujalakpada Ellie gi wakhanda enough is enough ngasidagi treatment tobo lepaga ingchikpa mafam amada satlaga peacefully shanti da sirurage haina Ellie gi wakhanda sapyungna khallaga California gi apikpa asikpa town amada lakhibani Ellie gi apamana phamungda peacefully ingna sikna siba pamani adubu Ellie public miyamna uba phangba sidewalk ta thousands of bi khoi lising na omaga sikpagi saina sing phawraga siba takhi minute amarom thousands of bi khoi sing aduna Ellie da omaga hanjan sikhi adugi minute amaduna Ellie gi life ta khwaidagi sangba minute oikhi wakhanna phawba lamba phangdaba anabagi saina sing Ellie da phawki Khoi sing aduna Ellie da minute amarom si aba matung khoi sing adu pulap pairaga satki Ellie laimai da taraga lehauki adudagi Ellie gi caretaker aduna Ellie gi maikai tamna chenjala aga caretaker aduna laimai da taraga leiriba Ellie pamkhatlaga magi gari da hakwatlaga gari thoba hawraki Ellie magi caretaker aduna mabu hospital da pukhatore khangbadagi Ellie na magi caretaker aduda mabu hospital da pukhatpiganu hojing haki matungda khoi sing aduna sikhibagi allergy reaction panba hawrani Allergy reaction adu hek lakpaga ma adum sijakrage hospital da pukhatpiganu haina Ellie na haiman madagi magi caretaker aduna gari mamai leiraga yumlomda amuk halaki aduga yum hek yobaga magi caretaker aduna gari dagi pammaga Ellie magi phamungda thangjanbiraki Ellie phamungda hipaga sibangai ki adubu numit humni sujala aba phawba Ellie sikide sibagi mahut Ellie nongmagi hakchang nungaiba oina henkalaki Ellie Lyme disease nabagi haukiba sei sing asida physically emotionally nungaitaba anabagi saina sing phawraga lakpa iban mi amagi support yaudana hawgatlaga satpa phaw ngamamdraba Ellie nongmagi phawramba saina sing mangaki Ellie magi caretaker gi support yaudana matomta satpa sienba ngamjalaki adudagi Ellie na internet Lyme disease naba mi da khoina sikpagi matang da research tawba matamda 1997 da Australian scientist singna study tawba thijanbada khoina chikpagi mahu khoigi mahu da yauriba ingredients sing aduna Lyme disease na haliba mahik bacteria sing hat pangamba yai haina theory ama Ellie na research tawbada thengnaki theory asi experiment tawraga proof tawkibadi leitri adubu Ellie gi case asidadi taseng na khoi lising chanba swarms of bee na sikpadagi Ellie
Lyme disease tagi kanba ngamki Lyme disease cure tauki Lyme disease yamna sathiba kanba ngamdaba laina ni haina hainaramba adu 2011 ELLIE gi case asidagi Lyme disease cure tauba ngamki Khoigi mahuna Lyme disease ki treatment oina sijinaba hiramasigi matangda ELLIE na leading advocate oiraga ngasisu ELLIE yamna nungaina normal oiba punsi mahingda hingduna lairi Masini ngasigi wari asibu yengwiriba viewers singna video asibu like share comment sukroi soidana pishanbiramu amasung wari asigi feedback comment drop toksambiramu amasung adomgi apamba favorite wari format sing horror oiba strange oiba mysterious oiba dark disturbing oiba wari format sing dagi adomgi apamba wari format sing khalaga comment drop toksambiramu comment sing dagi khankatlaga mathangi video semjarake So adudi mayam matang asida mikup asida ngasigidi kaina yathang nijari matangi video thagalakpada amuk thengnarasi mayam ngasigidi matang asida kaina yathang nijari